Lona Thingkhraba Lalhoulup mangagi active Cadre Taraganitoi Manipur Police na Phagatpa Ngamkhre Manipur Police ki control room dagi thadurakpa pau amada Manipur Police na Porongpat Police Station gi manung chana leiba Golapati Masjid Achauba Awang Lekai dagi Lona Thingkhraba Lalhoulup NRFM Laifrakpam Sonia Devi Elias Tombi Elias Lamjing bi chahi kungamari kaubi active Cadre ama yamlaba senfam ga konana faki hairi hairiba miyoi asi general public private firm government officials singda extortion activities sing chathabada chenabani hairi miyoi asidagi sale oina lupa lakh ama lising taret ka lupa chani humpu ga loinana mobile phone ama lokhat pangamle hairi Imphal East ki Irilbung police station na konba khongman nandaibam lekai dagi su Manipur police na Lona Thingkhraba Lalhoulup perpak progi active Cadre ani Phagatpa Ngamkhre miyoi sing adudi Chirom Rostam Maitai Elias Siromba chahi kungamanga Haikruzam Arvind Singh Elias Michael Elias Hairoiba chahi kuntraga nithoi ni makhoi ani asi extortion activities sing chathabada chenabani hairi makhoi dagi mobile phone ani amasu lokhathi Lalhoulup asimaki active Cadre ahum amasu Imphal West ki Hainau Pok near Ima Medavati School Manaktagi Fabangam ki hairi miyoi sing adudi Laistram Boboy Maitai Elias Boysemba chahi kunganipant Palujam Babu Singh Elias Luthumba chahi kungamanga amadi Yumnam Athoibi Chanu ni makhoi sing asisu senkai thumkai chathabada chenabani hairi Lamfelgi Rims Man Gate tagi Manipur Police na Lona Thingkhraba Lalhoulup KCP PWG gi active Cadre ama Phagatpa Ngamkhre miyoi adu senkai thumkai chathabada chenabani hairi Mahag Sorokhaibam Inauton Singh chahi kuntraga nipani haiba khangba ngamle hairi Lalhoulup asimaki Cadre amasu samurodagi demand letter taramathoi ga konana Phagatpa Ngamkhre miyoi adu Sandam Roman Singh chahi kuntraga mapani hairi nakal amarom dasu Manipur Police na Lona Thingkhraba Lalhoulup UPPK gi Cadre ahum Langol Type 2 Imphal West gi Phagatpa Ngamkhre makhoi sing adudi ngangbam Bisen Maitai chahi kungamari Asangbam Maniketan Singh chahi kuntraga taret amadi Sorokhaibam Ngantoi Singh chahi kunga humdoini makhoi dagi 4-wheeler ama mobile handset ahum Phagatpa Ngamkhre makhoi sing ase kihan khanghanba tawduna extortion activities sing chathabada chenabani hairi loinana Lona Thingkhraba Lalhoulup KYKL gi member amasu More Police Station na konba BP 79 near gate number 2 dagi Phagatpa Ngamkhre hairi miyoi adu Mohan Takhelambam Elias Renyai chahi kunga mapani haiba pau asina makatari